अहानबदा मरु ओइबा पाउ पिजरी मणिपुर हौजिक थोक्लिबा क्राइसिस असिगा मरी लेनना दिल्ली दा महाइरोइ सिंगी ओइबा नॉर्थ ईस्ट स्टूडेंट्स कमिटी फॉर मणिपुर क्राइसिस सेमख्रे नेशनल हाईवे नंबर 2 इम्फाल दिमापुर लंबी की मफम कयादा पंदुना लेरंबा मियोइ लिसिंग तरा हेना रेस्क्यू तौख्रे अमदी कांग्रेस ने सीट चामगा कुंट्रा तरुक फंगदुना कर्नाटका असेंबली मिखलदा एब्सोल्यूट मेजॉरिटी फंगख्रे खुरुमजरी मामी टीवी न्यूज अपडेट मीटिंग ताबीरीब सिंबु तराम ओक्चरी पाउ मसा खाइन पिजरी चीफ मिनिस्टर एन बिरेन ngasi ayuk pung 13 ताबा मतमदा दिल्ली दा चटख्रे चीफ मिनिस्टर की खोंगचट असि हौजिक ओइरिबा इरांग असिगा मरी लेनना सेंटर की लुचिंगबा सिंगी पाउताक लौबा ओइरंबा याय हाइना थाजनरी अदुम ओइनमक चपचाबा पाउदी खंगबा ngamdri मणिपुर हौजिक थोक्लिबा इरांग असिना मरम ओइरगा युम कै मांग ताख्रबा ममा मपा सिंगना दिल्ली दा लैरिबा मचा सिंगी सेल थारकपा ngamdabana दिल्ली दा लैरिबा मैतै अमसुंग कुकी महाइरोइ सिंगी खेनाबा सिंग थादोक्तुना अवाबा असि कोहन्नबा पुन्ना होनरदुना नॉर्थ ईस्ट स्टूडेंट्स कमिटी फॉर मणिपुर क्राइसिस दा महाइरोइ चहुम लोम हेना रजिस्टर तौरख्रे मसिगी मथक्ता मणिपुर दगी नहा कया अमा हौखिबा चयोल असिदा चेलक्तुना दिल्ली दा लैरि मखोइना अप्रैल दा फंगखिबा अलाउंस अदु लोइसिलक्ले हाइरे अम्बेडकर यूनिवर्सिटी की महाइरोइ अमसुंग मणिपुर स्टूडेंट्स एसोसिएशन दिल्ली मसाद की एडवाइजर डोनाल्डना मीडिया सिंगदा फोंदोरकपदा मणिपुर हौजिक थोक्लिबा वायलेंस की थौदोक अदु येंगलगा हौखिबा चयोलदा नॉर्थ ईस्ट स्टूडेंट्स कमिटी फॉर मणिपुर क्राइसिस असि सेमखिबनी नागा स्टूडेंट्स यूनियन दिल्ली की लिचिंग मखादा नॉर्थ ईस्ट स्टूडेंट्स मंगागी महाइरोइ लुपसिंगी मतेंगा सेमखिबा कमिटी असिना मणिपुर दगी लाकपा महाइरोइ सिंगी ओइबा भाड़ा मपू सिंगना कागी भाड़ा मतम खरा थिंथबिनबा अमसुंग मणिपुर गवर्नमेंट तंगाई फदबा पोलम सिंग मतेंग पांगबिनबा थबक पाइखलकली हाइखे मैदै सिंगना अयाम्बा ओइबा मसाद की मिहुतने को कन्वेनर लियांग क्यूदिनबो मरेन माइना जेलियारोंग स्टूडेंट्स यूनियन दिल्ली की प्रेसिडेंट ने महागना नागालैंड अमसुंग असम दा खुंदारिबा नागा ट्राइब सिंगी मिहुतने कमिटी असिकी ना मिनिस्टर एमपी स्टेट एजेंसी एनजीओ अमसुंग अतई मतेंग पांगबा ngamba मिपुम खुदिमक्ता मतेंग लौनबा होनरी अखोइगी सक्ताक असि कांगलुप फुरुप की मथक्ता माहिरोइ ngaktane मणिपुर दा वायलेंस थोक्लिबा थौदोक अदु था होगलकपदा थोकिबा ओइबना माहिरोइ सिंगी युमदगी थागी थारकदबा सेल सिंग थाबा नंगहोखिदे मरम अदुना अखोइ अमत ओइना पुनसिनबा नतना अतई उपाय अमत लैते हाइना महागना फोंदोके कमिटी असिका मिफम पांगथोक्लबा मतुंगदा दिल्ली दा लेंगाक पाइरिबा आम आदमी पार्टी एएपी की छात्र युवा संहार समितिना अवाबा मायोकनरिबा महाइरोइ सिंगी मतेंग पांगनबा हेल्पलाइन अमा पिख्रे हौजिक दिल्ली दा मणिपुर महाइरोइ पुन्ना लिसिंग मंगादगी तराफ फावबा लैरे दिल्ली यूनिवर्सिटी कैंपस की अकोइबदा लैरिबा पीजी सिंगदगे पुन्ना महाइरोइ सिंग नमदुना तांगथोकपगी पाउ लैत्रे समिति असिना रेसिडेंट्स वेलफेयर एसोसिएशन सिंगा वरी सनख्रे हाइरे अम्बेडकर यूनिवर्सिटी दा साइकोलॉजी तमलिबी महाइरोइ हाटनै होय हाउकिपना हाई साइकेट्रिक अमसुंग साइकोलॉजी की महाइरोइ अहुमना रेस टुगेदर कौबा ग्रुप अमा सेमदुना इरांग असिना मरम ओइरगा वाखल की अनाबा मायोकनरिबा महाइरोइ सिंग मतेंग पांगले मफम असिदा लैरिबा महाइरोइ सिंगना मणिपुर दा लेहौरिबा इमुंग मनुंग की खल्लगा अवाबा मायोकनरि तोंगान तोंगान बा फुरुप सिंगी महाइरोइ मरक्ता उंखतनबा लैरकपा असिना यूनिवर्सिटी कैंपस फावबा महाइरोइ सिंगना अकीबा फावरे हाइना हाटनै होय हाउकिपना फोंदोरकले ngarang fal lauthoki ba Karnataka State Assembly Mikhalda Indian National Congress INC na state asigi apunba seat chaniga kunmari ki manungda seat chamaga kuntra tarukta mai paktuna absolute majority fangduna Mikhal asida chauna mai pakpa ngamkhre Karnataka da hojik sasan pairiba BJP na Mikhal asida supnatagi seat masing humfuga manga JDU na seat masing 18 amasung ataina seat masing taruk ta mai pakhe Congress party na Karnataka Assembly Mikhalda chauna mai pakpada कांग्रेस की जनरल सेक्रेटरी प्रियंका गांधी भद्राना कर्नाटका की मियाबु थागत फोंदोख्रे लोइनना कर्नाटका कांग्रेस कमिटी की वर्कर्स सिंगना कन्ना होनखिबगिदमक नुंगाइबा फोंदोख्रे कांग्रेस पार्टी दा पुवारी ओइबा मैंडेट पीबीबा असिगिदमक कर्नाटका की मियाबु एहाकना थमोइ नुंदगी थागत फोंदोकचरे
masina adom ki issue sing adu mai pakpani haina Priyanka Gandhi na tweet tawkhi Congress na Karnataka gi miyam da guarantee tawkhiba sing thabak to onthoknaba party asina kathokpaga loinana thabak tawgani haina su Priyanka Gandhi na phongdokhe Congress ki hanagi President Rahul Gandhi na tweet tawkhibada lairabagi saktina BJP ki capitalist friends singi sakti mai thiba pire Amaromda Karnataka Assembly Mikhalda Congress na puwari oiba mawongda mai pakpa ngambada India ki Prime Minister Narendra Modi na Congress na nungaiba phongdokre Prime Minister na tweet tawraduna Karnataka da Congress na mai pakpa asida Congress ki mifam da nungaiba phongdokle makhoi na miyam gi aningba apamba thunghanba oirasanu haina su phongdokhe BJP ki party workers singna kanna hona khibabu Prime Minister na thagatpa phongdokladuna Mikhala sida BJP da sagot khiba miyam busu thagatpa phongdokhe Board of Secondary Education Manipur Bosem na lauba High School Living Certificate Examination listing ani kulhumdoi ge result ase mathang tha June ge ani suba chayolda haidok naba pandam thamli haina Bosem gi chairman Akham Joy Kumar na phongdokre Infal Babu Parada laiba Bosem gi office ta pangthokiba pau gi mifam amada Joy Kumar na hai board ki official examiner amasung evaluator singi oiba mifam ama tha asigi tarama thoidegi hauduna numit humni chupna ngarang fawba pangthoktuna lakle Mifam asida tawgadaba amasung tawroidaba sing mapung fana nainaba asina quality evaluation puthokpa ngamgani haina thajaba chauna lai Mifam asida khanari bawafam sing asina evaluation ge thabak thoram sing chatharakpa matamda chauna kana ba piragani mahakna makhata na hai SSLC exam ge result ase June gi ahan ba chayolda lauthokna ba pandam thamlambane adubu iraiba ki irang asina maram oiduna tha asiki taradagi haugadaba evaluation gi thabak thoram sing ase matam chana hobangam khidre tha asiki tara manga degi evaluation gi thabak ase hauragane maram aduna exam gi result ase June gi ani suba chayolda haidokna ba pandam thamli amasong masi fangbang ngamgani haibegi thajabalai curfew laiba asina evaluation gi thabak thoram yaugadaba oja singna evaluation center tamna lakpada khudongchada ba khara adumak mayoknai masida natana thaugi problems su adumak thengnari oil pump singa fauna duna oja sing asigi thau piduna exam ase matam chana haidokpada mateng pangbiyo haiki masida mari lainaba authority singna su midyang changbiduna mateng pangbiyo haina Joy Kumar na appeal tawre Paugi mifam aduda Bosem gi secretary Dr. S Mangizao amasong scholar examination L Mangisu saruk yake National Highway number 2 Infal Dimapur amasong National Highway number 37 Infal Jiribam lambida cheliba gari sing maning tamna chatpa ngamlaktaba amade laingak na su matik chaba security piba ngamdamana Transporter Association Marina Hari Balambi ani asida passenger service sing le payauna tongan tongan baware mari laure haire Kaisamthong lai som lerakta laiba Joint Transporter Committee .com ge temporary office ta pangthokiba paugi mifam amada passenger service lab nabagi wafam ase lauthokibane All Manipur Interstate Bus and Allied Transport Association, Interstate Transporter Association, Manipur Silchar Road Transport Welfare Society amasung .com na saruk yaduna pangthokiba paugi mifam aduda .com gi convener Wangjam Sanatom bana hai National Highway ani asida passenger gari sing ningthina tekta kaiduna chatpa yanaba laingak na athuba matamda sinbi gadabane mahak na hai haujik oiriba leiba ki irang asigi khudongchaba lauraga unauthorized agent singna highway ani asida service tawriba asisu lepiyu natrabadi lambi asida taglakpa afafata ki daita pumnamak masa masana pujagadabane Haujik mapanda panduna lairiba passenger puba gari amasong pochai puba gari sing panduna lairiba si laingak namatik chaba security thaduna ngak senduna infal tamna puraknaba athuba matamda singadabane Transporter Association Marina lauriba warep sing amade transporter sing na thengnariba khudongchadaba sing ase state asigi security advisor Kuldip Singh ga unaduna warep sing ase pisin baga loina na kupna wari sanagani haina sanatomna phongdoke Haukiba irai numita CRPF ki assistant commandant Daniel Mar na fui haibagi sangai pro mamang lekai airport road take naurem ongbi manglembi gi yumda ngarang Manipur State Commission for Women MSCW gi chairperson Alka Salam na luching batim ama chatuna spot inquiry chathakre victim oiribi naurem ongbi manglembi chahi yankai taret na commission gi chairperson da thokriba thodok adugi matangda marik chumna paudam ke Nupida khut thakiba thawong adubu chairperson na akanba mongda condemn tawkhibaga loinana ajum aran puthoknaba amasung justice fanganaba commission na lokhat pham thokpa thabak sing lokhat kani haina thajaba thamki haire
Lamdam asida changsilaktuna leiriba Myanmar gi kuki sing tanthokho Manipur gi apunba gi saktam thugaiba yaroi haibagi dabi tawduna ngasi singjamai chinga makhada leiba salai apunba nupi lamjing lup sanulal gi office mamangda tongan ba nupi lup singya punsinduna wakat mifam chathakre wakat mifam aduda saruk yakhibi sanulal gi luchingbi amana hojik oiriba irang asi athuba matam gi manungda waroi shin purakna ba khona gadabane irang asida rajniti tawbiga nu haiba wafam sing phongdokhe Bapak lagi tunggu nak hadir lepas kuki singa belang talaga mai magi kuki ojaba opponent talakwa lagi political isu tengah pa masih merem warga lepas sikai nak perse apa ibu masih nak biarin deh nasi lagi pak kuda kai udah wabi kuki nak ba apa kuki food nak ba atau apa aku main market kuki singa usir laga mungkin cuma tahu miak kuda saya perse apa masih tahu biganu nak cuma tanda main market lepas kuki singa atau piko ano political oiba akogi inda lengaki makhada akoina magi apamba ni to kuding asi de akogi magi interest ta homeland talakwa sumba se akoina yabang amloi ona matong kuding magta akoi maitei baki manipur ima singna akoi remdo se nakane ba phamse akoina sidara phmi ba akogi look te ni palasi akogi fishing tege hana wakal ti pungchari aduna athu baza Myanmar ki kuching tathok pi go ari dan army force na akogi perjangan apa laga ipa menung der lepa ke leiba aku yaning de tingung da akogi machar lang na kami mem se thangne biu Manipur da thokliba kanglup ki irang asina maram oiraga district singe magistrate singna thamliba athingba sing ngakna chatnaba district magistrate Imphal East na miyam da appeal tawre athingba laina miyam na yumdagi mapan tholakpa asina miyam bungak senbagi thabak tawriba security forces singa ningai sangdaina duna pamdaba thodok thokpagi oithokpa lei miyam na yumdagi mapan thokpa asina maram oiraga khudong thiningai oibatana tana tension amasung hingsa gi thabak hena thogan bayai maram maduna Imphal East district ki manungda lairiba miyam na yumdagi mapan thoktana curfew gi order singak na chatpiu haina appeal tawrakle Haukiba numit kharani gi mamangdagi state asida oirakliba kanglup ki irang asida lanjelaktuna tampaki mafam kayada saduna lairiba relief camp ta lairiba miyam gi awat apartment khatpa oina Janata Dal United na relief camp singda mateng piba haukre hairi Thauram aduda JDU Manipur State Union gi president Khetrimeyum Birena relief camp kaya asida state government local club amasung miyoi kaya amana mateng pangnare maduda polam sing aduda awat apa yenglaga party asina tengbang jabani hairi Makhatana mahakna awana taraba singda mateng pangnaba committee amasu semle aduna awat apa lairabasu committee asiki mobile number da pau phaubirakuna kari mateng pangba yabagi haibadu tanaba yaragane aduga dal asina angamba thakta laiba oiragadi mateng soidana pangjagani haike Northeast Forum for International Solidarity NAFIS ki member Kisan Yumnamna Cherol Amada Manipur gi state government na kanna hona bidaba dagi leibak asigi miyamna tangdu leitana leiba ngamdribani amade mahausa gi punsida hanjil hanba ngamdriba thawong asibu yaning daba phongdorakle forum asina thadorakpa cherol amana hai state asi santi oina tangdu leitaba punsi amada hanjan hanba ngamdrabade Manipur gi chief minister moral ground da khudakta fam thado nefis na dabi tawke Handak furup singi marakta thokliba muknaba asi state government na magun yaudaba rajniti sanabada tongan ba furup singi marakta khud thoknaba yengthinaba thorakpani haina nefis na maral sirakle amadi state institute sing mathau ningthina tawdaba amadi state police singna thorakliba hingsa gi thodok kaya laksinbada mawong maril tadabana maram oiraga asok apan nangba lanthum mangbata natana miyoi kaya gi mathwai su mangkhrabani amasung mayum makai mai thadok piduna miyoi kaya bulanchen hanbani haina su maral sikhe Makhatana lamdam asida hojik oirakliba fibam asi yenglaga furup masel gi marakta nungsi chanaba purakpiu wari sanaduna khenaba laiba punamak yanaba purakpiu haina nefis ki charol asina haire Ngarang Bisnupur gi apunba tengbang lup ki finance secretary L Dhanachandrana district administration Bisnupur gi mityeng makhada kanglup ki irang na maram oiraga hojik mahairoi singda achauba amangba mayok nariba se matam chana yengsinbiba matam oire haina mahakna haike Hairiba wafam asi mahakna relief control center Bisnupurda paumigi mifam amada mahaka haikibane hauzik thokliba irang sinas Tongi yumbi oigadoriba mahairoi kayada amangba kaya ama pibire masina mahakna relief camp singda polam yenthokpa chatpa matamda makhoigi yaifanabagi damakta study material su yenthakpiu haijake
ngasi ayuk pung niparom tarakpa matamda Thawal district ke lamdingdagi tentha taba lambi ki sangayompham pulai pokpi makhada tata DI ama HT line da thenglubadagi DI adugi driver laikan nabangamdana laikhidre hairi laikhidraba miyoi adu mairen khun mayai lekai dagi MD Aslam Khan chahi 35 apokpa MD Siraz Ahmad kawi hairi mahaki loinabi amadi machanupa ama lehauri hairi thawdok asiki matangda ngasi Young Pioneer Welfare Association na sangayumpham da paumi singa unabagi mifam amada club asiki secretary Abdul Matiban na electric wire sing asik yamna fibam tadri haiduna mari leinaba singda samjin binaba haina jila parisad ki member pradhan amadi lekai ki club singna kayarak hanna haikrabani adubu ngasi fauba hanna yingsan birakte aduna asigumba thawdok asi amuk hanna thoktanaba Manipur gi lengak amade mari leinaba singna athuba matamda miyeng changbiduna mawong maril tadraba wire sing asibu athuba matamda sembinaba haijarakle Aroibada maruiba pao muhana pizari. Manipur da hujik thokliba crisis asiga mari leinana Delhi gi mahairoi singi oiba North East Students Committee for Manipur Crisis semkrei. National Highway number 2 Imphal Dimapur lambi ki mafam kayada panduna lairamba miyoi lising tara hena rescue tawkrei. Amade Congress na sit chamaga kuntra taruk fangduna Karnataka Assembly mikhalda absolute majority fangduna mikhalda mai pakrei. MAMI TV News Media yang tabiri basinggo amukana kurum jari.